New York train manungda Asia gi nupi amada nupa amana mapan thokchen khreng thamoi yam sokningai oiba thokdok oina New York City da Queenbound F train amagi manungda masagi chahi kunga manga rom surabi America da leibi Asia gi nupi amada nupa amana mapan thokchen khreng hauki bathangje numit ki nungthil pung ama makhairom taba matamda victim oiribi nupi aduna train tongduna chatlingai da nupa amana train manung duda mahaki manakta nakna sangsilaktuna leplamme nupa adu phi amuba ngakta setle nupa adu ge mawong matawduda hainaraktra duna victim oiraba nupi aduna magi yelom thangbada mafam khara hongdoktuna phamki haire chaurakna chahi hompurom oigadaba nupa aduna nupi adugi khaw amade jacket thungna mapan thokselame thongdok asigi matangda victim oirebi nupi asina mangonda harassment pibagidamak police ta case ama file tawkhre thongdok asiga mari leinana police na thijin humjin bagi thabak chathari haina New York police na makhata na phongdorokkhre Delhi da yu thakpa yabagi chahi kunmanga oirambadu chahi kunmathoi da hanthakre Delhi da paliba AAP laingakna ningthauka ba numita anoba excise policy ama semduna yu thakpa yabagi chahi kunmanga oiramba adu kunmathoi da hanthakre Chief Minister Arvind Kejriwal na haibada excise reform asina yugi mafia da achoba saitheng ama soidana pigani adubu lawriba phirep asina opposition singdagi yaningdabagi ihau ama kanna lakle New Delhi BJP President Adesh Gupta na haiki mahaki party na Governor Anil Bazail unaduna policy asigi mayokta protest tawgani policy asina yu hena yolhongane masina thawong asi hengathanbada natana nahasingbu manghangane nupi da sathaba crime helhanbata natana Delhi bu tangdu laitadaba mafam ama oihallagane maramasina yu thakpagi chang hanthangadabani haina makhata khe Congress President Anil Kumar na haiki yu thakpagi chahi hanthanba yugi dukan privatize tawbana Delhi bu mayai kaba chinjaki konung ohenbata natana karigumba afaba awonba amata purakpa ngamloi Russia gi COVID-19 vaccine Sputnik 5 India da saragane India gi biotech company kaya Russia na saba Sputnik 5 sabagi yanache sign kaya tawnarakle makoi singi manungda Hyderabad ta base tawba Birchow biotech na technology transfer tawduna punna 200 million dose chahi amada puthoknaba Hetero group na 100 million dose Gland Pharma na 252 million amadi Stelis Biopharma na 200 million dose saba hainasu yanaki panba yai Sputnik 5 asi 91.6% efficiency oiba malemgi leibak yangkhai manga na approve tawraba hidak ni masigi hidak asi Dr. Reddy na clinical trial amadi India da distribution tawgadawre